Akaswani Imphal Ningthoukhongjam Suni na pau pazari ahanbada maruoiba pau. Empowering the IDPs United Nations Guiding Principles on International Displacement haibasida nomagi oiba khananabagi thauram ama Kanchipurda pangthokli. Pradhan Mantri Narendra Modi na hairi Bharana ing 1993 phawbada chakhotpa leibak ama oinabagidamak leibak asigi infrastructure da chauna ohunba lakliba asida malemgi ona khananabada miding singchinpham oiri. Nasamuk yubagi makhada leibak asigi nahasingbu Nisa sizinaba thingnabagi pandamda Young Spiritual Summit ama ngasi Varanasi da hokdoklagani amasung Griha Mantri Amit Shah ngasi Uttarakhand gi Udham Singh Nagar Jila gi Rudrapurda Uttarakhand Nives Usapta saruk yagani. Empowering the IDPs United Nations Guiding Principles on International Displacement haibasida nomagi oiba khananabagi thauram ama Kanchipurda laiba Manipur University gi main gate ki mayoknabada laiba National Research Center da pangthokli. Khananabagi thauram asida lanjena duna relief camp sing da lairiba mioi singi hak amasung punchi ngakpa yauna makoibu sakti pibagi matangda akhang ai kayana wa ngangli. Lanjena duna tongan relief camp sing da lairiba mioi singi miyut singnasu makoina thengnariba awaba khudong chadaba singi matangda wa ngangani. Thauramasi National Research Center Youth Collective Manipur amasung Manipur International Youth Center na punna sinbani. India Meteorological Department na haidi lagliba numit 3 ni asida awang nongpok rajya singda akhak araw yauna maya urap nong churaba yai. Assam, Rajasthan, Madhya Pradesh, Tamil Nadu amasung Karnataka ngasi akanba nong chugani haina orange alert lauthokre. Med Department na hai Kerala gi tongan mafam singda ngasi amasung hayeng akanba nong chugani masina maram oiduna rajya sigi mafam kayada red alert lauthokre. Tha asigi kunmari phawba Himachal Pradesh, Uttarakhand, Uttar Pradesh, Jammu Kashmir, Punjab amasung Haryana gi tongan mafam kharada akanba nong chugani. Maragasida Delhi NCR dasu lagliba numit mangani asida akhak araw yauna paratna nong churaba yai hairi. Pradhan Mantri Narendra Modi na hairi Bharatna English ingani futaret phawbada mapung phana chakhotpa leibak ama oinaba lawkhiba warep adu leibak asigi infrastructure chauna ohungba lakliba asida malemgi oina khananenabada mireng chingchinpham oiri. Nokju Bengal gi Durgapur da tongan ba chakhot thaurangi project sing jatra hunba amasung sangabagi thauramda Pradhan Mantri na hai. Thaurang asina lamdamasong gi infrastructure amasung sel tumgi phibamda ahungba kaya laklagani. Leibak asibu chakhotpa leibak amu oiraknaba sarkar asina tongan ba chakhot thaurangi project kaya paikhatuna leppa leitana honari. Sri Modi na hai sarkar asina hokkiba chai 10 asida mayum leijadaba singi pakagi yum koti mari hena sakre, toilet kaya su sakre, thaknaba afaba ising yumthong koti 12 henbada phanganba ngamkre. Anoba lambi sorok railway line airport na chingba su sengbat khre masida natana tongan ba chakhot thaurang kaya su paikhat khre haire. Bharat ki ningtam lanmi Mangal Pandey gi mapu kumona lakpada Pradhan Mantri Narendra Modi yauna luchingba kayana athauba asigi mafamda ikai khumnabu uli. Social media da thagatpa warolamada Sri Modi na hai Mangal Pandey British pu akiba leitana mayoknaduna ngamkhiba luchingba amani maki thauna phaba amasung akhangkanbagi warina ngasi phawbada mipum khudimangna singthari. Griha Mantri Amit Shah na luchingba asibu ikai khumnaba utuna mangna leibak asigi damak lawramba thaudang singtharaduna social media da warul kaya thagalakli. Kendra gi Mantri JP Nada Ngaksal Mantri Rajnath Singh nasu Mangal Pandey gi mathaunabu saithari. Tabiriba pawasi Akaswani Imphal dagini. Nasa mukta yubagi makhada leibagasi nahasingbu nisa sizinaba thingnabagi pandamda Young Spiritual Summit ama ngasi Varanasi da hokdoklagani. Youth Affairs amasung Sports Mantraloy na sinduna numidini sathagadaba summit asida Kendra gi Mantri Singh Dr. Mansukh Mandavia, Gajendra Singh Shekhawat, Dr. Virendra Kumar saruk yagani. Leibagasi mafam kayadagi naha chamnga henbana saruk yagadawriba thauram asina leibagasibu nisa sizinadaba lamdamamu ehnaba pandam thamli. Thauram asida Himachal Pradesh ki Rajyapal Sipratap Sukla, Kendra gi Griha Mantri Singh Nitai Nandarai, Nikhil Khachena Singh basu saruk yagani. Griha Mantri Amit Shah ngasi Uttarakhand gi Udham Srinagar Jila gi Rudrapurda Uttarakhand Nives Uchapta saruk yagani. Thauramasi Rajya sigi
उद्योग की lamda chakhotpa amasung tungda lam asida leiriba khudongchabasing khanghanaba pandamda pangthokpani English ngani kulumdoi gi December da Dehradun da Global Investor Summit pangthokraba tungda lupa koti lakh amagi senpham thadanaba yanakibani Nivesh Utsav asi hojik oiriba thabak thauramsingda mangjil thariba amasung tungi lambi du khudongchaba kaya phanganabagidamak pangthokpani Uttarakhand ki Mukhyamantri Pushkar Singh Dhami su thauramasta saruk yagani Rajadugi tongan ba anoba udyog singi miyut kangbu kayana saruk yaduna pangthokadaba thauram asida udyog ki lam chakhotnaba thadariba senphomgi matangdasu khanagani hairi Sangsad ki nongzu mifam gi mangoinana sarkarna hayeng nongmaijing nimita rajniti dol pumnamaki mifam ama kauri mifam aduda sarkarna sangsad ki sabha animaki mifam ningthina chathaba yanaba rajniti dol pumnamakta mateng pangbinaba haigani Sangsad ki nongzu mifam tha kunmathoi dagi hauraga mathang thagi kunmathoi phawba chathagani mifam aduda maroiba bill kaya puthoktuna khanagani amasung pass tawgani Barana thajaba ahanba semiconductor chip chaliba sahisigi manungda puthoklagani haina kendragi Electronics and Information Technology Mantri Ashwini Vaishnaw na phongdokre Bharatna malemgi semiconductor puthokpa muroiba lebak amu oiragani haina su mantri na thajaba pikhi Ain Mantri Arjun Ram Meghawal na ngarang Nai Delhi da Mahila Arogyam Kaksha Sangakre Sarkar gi thabak tawphamsingda nupi singi yaiphanabagi thaurang asi paikhatpani Thormaduna Siri Meghawal na hai Sarkar gi thabak tawbu nupi singbu masama uphana amadi nungaina thabak tawnabagi thaurang asi paikhatpani Pradhan Mantri Narendra Modi gi Aikhoina haksang pharabadi Bharat pu saphaba lamdam amu oigani haiba thaurangi makhada nupi singi thaurang asi paikhatpani International Maritime Boundary Line Lanjinduna Bangladesh ki sarukta nga phaba chatlubagi Maralda Bharat ki ngami kunthra mari Bangladesh Authority na Monglangdagi phare hairi Mapal Thauram Mantraloy gi pawmana hai thaudok asi paw hek phangbaga Indian High Commission na Bangladesh ki Authority ga wari sanaduna hiramasi gi matangda yasinaba poraktuna ngami singa dubu tekta kaidana thaduruknaba haikre hairi Chhattisgarh gi Narayanpur dangarang security force ka khut thoknabada Maoist taruk sire Inspector General of Police Buster Range P. Sudaras Nahai Abus Madlamdam gi umangda ngarang nungthil khut thoknabagi thawdo du thokhibani hauzik phawbada Maoist taruk sikhibaga loinana AK-47 amadi SLR yawba yamlaba khusukulai sing phangbangamle maphamadda security force ki apunba kangbu amana paksana thibu humbagi thabak sathake Kendra gi Consumer Affairs Mantri Joseph Parlat Bangalore gi Indian Institute of Science satuna Agriculture waste gi semba akoibagi phibam da kanaba pigadaba pure green hydrogen puthokpagi experiment tawriba singa du yengsin khare Sri Joshi Indian Institute of Science da bio waste gi green hydrogen puthokna bu honarib asibu thagat pongdoki masina akoibagi phibam da kanaba kayasu phangalagani hairi Ahanba Indian Open Athletics Meet ngasi Bihar gi Patna da leiba Pataliputra Sports Complex ta hawdoklagani Athletics Federation of India AFI na Bihar State Sports Authority ga punna khusamnaduna sinba nomugi oiba thauram asida Olympic amasung tongan malemgi athletic changdamnaba kayada saruk yarubasing thauramasta saruk yagani Bihar State Sports Authority ki Director General Ravindra Shankar Nahai leibagasi gi athletic chamri henbana competition asida saruk yari masigdagi lakadoriba Asian amasung Commonwealth Games saruk yagadoriba sanaroising khangakani London gi Lord's Cricket Ground da one day international gi match ahumgi series ki anishuba match ki nupi ki cricket ta Bharat ka England ga ngasi Bharat ki matamda nungthil pung 3:30 da sanaragani Bharat ki nupi gi team na match ahumgi series asi amashino da mangjil thari anba sanakiba match ta England bu wicket mari da maithiba piramki suba masung aroiba match tha sigi 12 da sanagani aroiba da maroiba paw amu Empowering the IDPs United Nations Guiding Principles on International Displacement haibasida nomayoiba khananenebagi thauram ama Kanchipur da pangthokle Pradhan Mantri Narendra Modi na hairi Bharat na English inga 98 phawbada chakhotpa leba amu oinabagi damak lebak asigi infrastructure da sound ohongba lakleba asida malemgi oina khananenebada mideng chingchinpham oire Nasamuk yubagi makada lebak asigi nahasingbu nisa sizinaba thingdabagi pandamda Young Spiritual Summit ama ngasi Varanasi da hawdoklagani amasung Gृह Mantri Amit Shah ngasi Uttarakhand gi Udham Srinagar jila gi Rudrapur da Uttarakhand Nivesh Utsav ta saruk yagani bawloijare